Pause the Yumpum Uiba Maruiba Pau Kharab de Dojari. October Faobada Kanglagi Nongpok thong Loisinnaba Hotnari, the minister. Hauzik Kanglada Sagaliba Nongpok thong Amadi Nongpok Tangbok Nongpok Tangba Maikeda. Sambalpur River Front Ngasi the minister and Biren Yang Sincre. Hiramasiga Marei Lena the minister and Biren High. Kanglada Nongpok thong Sakat Pibasi Manipur Miyamgi Madam Koinadage. Ngairakpa Mangnane. Nongpok thong Saduna Miyamda Hu Pasi Aiki Asit Pa Waribne. Nongpok thong Hanglabadi Lebakasudi Ing Tapa Nuayai Faba Tangdu Laitana Sing Mitame. Nongsi Janana Abata Oirakani Haiduna Puya the Irambatene. Asidas Natana Ipai Pugi Konkul Liba Pasi Masamasu Oiba Eikhoi Tangai Fadana. Taudaba Yadraba Taudangne. Ipai Puna Salam Badisat Amadi Tamlamba Sing Nintinangak Selaga Tambai Pasi. Tangai Fadaba Maram Oibana Kanglabu Orijab Taudun Tamnaba Amade. Sangwan Sagana bagi Taurak Manipur Lake and Lorok Pane. Manipur Ladiba Mahusaga Saguna to the Lak Lapasing Asipuna, Apunba Kanglagi Chata Masi Amukana. Lainana Buhona Pane. Nongpok thong Semkatpa I am Basaruk Lakle. Laklibo October Tap Howda Pomloid Loisinnaba Pandam Tamle. Kangla Beautification Fag Amasamkale Kanglabo Amu Revive Taunaba Asing Masakam Pawena. Tamnana Baikoi Puna Konimendasi Haina Fangdoke. Nagalamarom dana MLA singna lekai de leriba mipong khudima vaccine kapthona bathawang obio CM Eikhoi Argument Marei toubagi thabak toksi Pao Seran turan toubiganu Mioi bagi ponsi kan badagi hena marui leite maramaduna MLA khudimangna amati miyamgi miut khudimangna atuba matamda lekai de leriba mipong khudima vaccine kapthona dabukona biu aina CM na apel tawrakle hiramasi ki matangda social media da thagalakpa warol amada chief minister na ai Vaccine kap kaktan Eikhoi punsi COVID laichatagi kan bangam gadori bane. Social media da sandok liba tonga sing Eikhoi na thajaruisi. Hauzik Eikhoi ithau masak khangna thabak tawbaki matam oire. Lam gi MLA Pradhan Jilla Parishad amadi club ki volunteer sing jauna. Punna hona minatuna lekai de leiriba mipum khudima vaccine kap thona na hona minase. Freedom of movement, freedom of space lay adubo aigi haktamak tan gi ithau di tawroi abasdi lan gane. Aigi hak tan ba matamda aigi ithau su Isana Khangnarabadi COVID Paragane. Natrabadi Laksin Bangam Dabagi Pibam Talakani, Isana Wakal Taminaba Amazangi Hake. Police Lambida Asat Oxing Kangu to the check over the positive Warga Leram Libane. Makoi to the check Torum Dabadi, Koset Chatuna Mioi Kiata Santoka Doribane. Housing lockdown lane of Paubo, Mioi positive Wari, later Basuyauri. CM Namakata Raduna Pongo Kibada, Eikhoi Argument toksi, Marei Tobuki Tabak toksi. Pao Seran turan toubiganu, Miobigi Punsi, Kanbadi Henamar Webelate. Miyam ki support mathutai vaccination khaktana COVID tagi kan bangam gane paramaduna vaccination soidana kapthona da hona menasi hana CM na apel tauke makha tarakpa atopa pau amadana Khnagabokki Miyamda Hu kamsinduna khtna-cheinaba thoknaba sinbiganu Khangbok kendra da nauna rajniti tawbagi namada KS Menjor mangang ko Mioi asina hanadagi hygiene toksinba toksu tawdaba thabak ke semjin sajintuna media da panghaida hygiene duna praja singda Samam naba pokan ba prajasin hu kamsinduna amaga amakanong sinan danaba sinbage. Thabak dog naba amadi makhatana tawraktana ba miyamgi mipam pangthokna akan ba wafam sing thamkhre are. Youth organization Khnagabok yok namaru oiba thaudang lauduna Khnagabok part 2 amasong 3 gi club 12 ki Mioi sing amadi village leader sing maira pai bisina Khnagabok to oirak lepa phibam asigi matangda Khnagabok da miyamgi mipam ama pangthokna khananainraba matung United Youth Club UIC Khnagabok Maisnam Laikagi General Secretary KS Dolena Aikibada. Hauji Khnagabok Bagsi Budon Dagi Kiam Khonang Tabat Lambi Asi Anagi Lagak Nasumatam Kuina Dagi Siam Tona Lakpa. Praja Sing Jatok Sasin da Asuki Mati Kudung Chadaba Mayuk Natuna Lakpa Kia Adu Kendra Asida. BJP candidate Wakiba Toksom Jadu Manina Pansa Leader Sing Club Sikatan Raga Minister and Biren da Haijabadagi. Siam na Praja Sing Wa Tabi Badagi Atu Bada Samsin Naba Harak Badagi Amade. PWD ki Chief Engineer ki Council amadi CM ki advice makada Thoksom Jadamunina lambi asi thasik sajik marida ki fajana semjin ba awira khibani aike mana makata na haiki bada khangawduna thasik kuntarukta social worker na haijaba ke social worker ni haijaba ke S Menjor mangana mahaki meumda jim sanhanduna thambana hasing amadi mahake school ki oja khara laktuna CM ki poktak matungin lambi CM riba adud ayet apan piram badagi maduda Khoisang Robert Praja Miyam Thorokuna Makoi Singadu Warak Nadabuhona Ki Amade. Amukanda Kungang Asid Manjor Bagampo Kongdarakana Patan Kibani Arazan Hiena Ngaglibadi Nongan Bagi Pao Seran da Menjor Mangang Lambi Siamba Hogre Aina Aran Basem Sajin Bapau Habla Kibani Aike. Menjor Mangana Praja Singi Meukta Makatan Lambi Siamba
अथिंगबा पिरक्तनबा थमखिबगा लोइनना मियामदा चयेनबा थोक्तनबा यामना लेमना पोथाबिदुना लेनबा अपील तौबगा लोइनना करिगुंबा खुंगंग असिदा फतबा थौदोकसिंग थोलकपा तारबदि मियामगी थबक थौरमसिंगदा अयेतपा पीरिबा मंजोर मगांगना थौदांग पुगदबनी अमदि तोंगन तोंगनबा खोंजंग फौबा संगसिलकनी हाइना KS Dolena Makatana Fongdoke. Miyamda Awareness Pinana Semba signboard public set Nachingba anti-social Oiba Mioi kharana thugaibiramle. Miyamgi Nesser Hena Asit Pamari Tamna Bagidamak, Miyamgi Nuaina Bagidamak public hydrant amadi forest awareness Pinana Bagidamak Semba signboard public set Nachingba anti-social Oiba Mioi kharana atamna thugaibiramle. Joint Forest Management Committee Iroi Sembana Divisional Forest Officer Central Circle Forest Department Government of Manipur Yang Makada Iroi Semba Singjin Dagi Langkol Singchang Paring Asibo Protection Paring Asibo Protection Tauduna Kai Trak Labam Hoksagi Pibum Amadi Environment Ki Saktambo Nganarabakan Kuna Tuna Lakli Asigumba Anti Social Webatabak Sing Asimatung Taubidana FMC Iroi Semba Amadi Forest Department Ki make it appeal Torakle Karigumbu Waitabaka Lerabasu Paminaraga Tananaba Thong Anglun Lajari Aire Manipur karam anugba Biren sing thorak labage aiba honadana athingba komthong nabu wafam black libasi puning thawningai oide Manipur nauna thorak liba delta plus tanatana karam anugba Biren sing thorak labage amati lairabage aiba khangtok nabu honafam thoge asigumba thawrang sing asidi hana lakhatana athingba komthok ningbagi wafam am black libasi puning thawningai oide aina sanura lamsinglen kanglai pak CLK ki serol amana aire Serola sina hai hauzik India da leiba COVID-19 ki second wave asida anaba masing khangen engalagliba asi delta variant nani aina export sing aire masigi loinana Biren asida ki polakpa hena sandokan bani haiba delta plus amuk thorakpa asina miyamge pongning da leita da pokalle India da delta plus ki anaba khwaidi ki jamna leiba state weriba Maharashtra de variant asiki ngak thonarab akan ba section thorang wena akan ba restriction lokot khre Manipur genome sequencing tauba hauduna delta variant leire aiba numit khanigi mamang da khangkhre adubo masigi makhata badi miyamna khangbangamdre laijalasi lakhibadagi hanagum rims amsung genomes da atopa anhabasing leing pham leitre lanai gi hospital haibasdi sel paiba mioi khojo kharatan leing bangam jabagi wane masing jamlaba lair basing dadi changluba ngambanate masina lair bana basing sibagi changwangle aduna Telabada October Thadadi Jorok Lakani Haina Panariba COVID-19 ki third wave asidaki Manipur Miyam Kanana Balingat na COVID ki anaba ngaktagi tongan bo hospital ling bio Rim Samasung Janemski award passing mention bio District Hospital sing Urban Health Center sing Community Health Center sing Public Health Center sing Amasung Public Health Sub Center sing award pa infrastructure sing Doctor Nurse Paramedical Amasung Health Worker sing happy to Namathu Ningtin Tohon bio Hana so apel Torakle Tha khudinggi salary lupa lakh mga phng-e lupa lakh aniga lising humpudra tax day Ramnath Kovind President Ramnath Kovind na UP gi Kanpur district ta leiba magi poknapam lamdam parung khungang da wa ngangba amada aina tha khudinggi lupa lakh mga salary oina phng-e aduga lupa lakh aniga lising humpudra tax day aina phongdokre aire miyamna tax day pham thokpa thibiduna India gi saukhutpada mateng Tahuningbagi wafam mayik sengna phongdoki aire makatarakpa atopa pau amadana Sambalpur University Ex-VC Mayamda Halamle Hanagi Sambalpur University Professor Dhruvaraj Naik Jarsu Guda District ki Mahaki Mayamda Sahi Kullum Surapa Mioi Amana Halamle aina police na phongdolakre Sahi Kullum Surapa Eikhoi asna Professor Dhruvaraj Naik Jarsu Guda Jumda Sanglaktuna lupa chama anglakhibani aire Eikhoi asina hangliba lupa chama adu Naik na piu yakhidabani aire Madudagi Eikhoi asina singjangna jalamduna thodok thokphum adudagi khonglai thuna chenkhibani aire Adung oinabak edik asigi marumda kari leibagi aibadu mayik sengdri aina police na phongdorakle Nagalam marumda Lalhoubana Jammu and Kashmir ki SPO bu mayumda changduna kaplamle Lalhoubana Jammu and Kashmir ki Special Police Officer SPO Faiz Ahmad Populwama District ki marung chana leiba Hari Parigram Khungangda leiba magi mayumda ngarang ahing changlaga kaplamle Tawdogadu Faiz Martyr oikre loinana mahaki loina bisu sathina soktuna Leikhidre Aduga Machannupi Machannupi di aruba fibam da Leikhidre aina Kashmir Zone Police na phangdokre Tawdog thokliba mafamgi akoibada police na question dona thamlaga nomai kaplam badu chena basing thiba humba ki thabak kanna sathari aina su pawa sina makata na phangdorakle aroibeda content sing na sige maroi ba paw khara asiba paw damjariba
Manipur Local News YouTube channel amadi Facebook page asidagi yangbiribo punamak pathagasari channel asina tumda kanarabade subscribe tawbidribasna subscribe tawbiramle like and share tawbusu kawbikun punamak po amukana thagasari.